ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 10,000 ꯁꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯒꯤꯚ ꯑꯋꯦ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯖꯕꯗꯨ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕ ꯍꯞꯇꯥ ꯑꯁꯤ ꯇꯧꯖꯔꯅꯤ ꯒꯤꯚ ꯑꯋꯦꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤ ꯂꯨꯄꯥ 1,950ꯅꯤ ꯌꯥꯝ ꯄꯩꯁꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯃꯝ ꯆꯥꯅꯅꯕ ꯑꯩꯅ ꯄꯩꯁꯥꯁꯤ ꯄꯤꯖꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯒꯤꯚ ꯑꯋꯦꯁꯤꯗ ꯌꯥꯎꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯀꯟꯗꯤꯁꯟ ꯈꯔ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ YouTube ꯆꯦꯅꯦꯜꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯅ ꯑꯩꯒꯤ ꯂꯥꯛꯀꯗꯕ ꯚꯤꯗꯤꯑꯣ ꯑꯍꯨꯝꯁꯤꯗ ꯀꯃꯦꯟ ꯇꯧꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯤꯡꯁꯤ ꯂꯧꯈꯠꯆꯔꯒ ꯑꯩꯒꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯅꯤ ꯐꯥꯎꯔꯤꯕ ꯂꯛꯀꯤ ꯗ꯭ꯔꯣꯗ ꯃꯥꯏ ꯄꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯤꯡꯗꯨ ꯚꯤꯗꯤꯑꯣ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯖꯤꯄꯦ ꯀꯥꯞꯆꯔꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯤꯅ 84488583888 sida lucky draw sida mai pak liba mioi aduna adum contact tawbirku yagani aduga ina adum hairiba number sidagi gp adum tawjargani ko aisi mamang dasu haijakiba yumda laaga lucky draw se tawgani haikibani hoji ai yumda yawra masi aikhoigi thangnaba ipu khoigi kobini kobi si makhoigi si ising thumba yahodre aduna kobi si yamna fazare som ising sairusina imani aduga nakanda chalisina ai pavani nakan gi se ai yumni go ma akhoi gi ingkhol haibetang utcharake mate amatan akhoi gi ingkhol sina handak ising isauda yaw khrabani aduna kobi si mamang da fadana farmabani adu ising na lup kidana loisan khre aduna nauna tharakpani sina si kobi sing sin nauna tharakpu kobi ngaktani potsi yamna farakpagi tanjada dani ising chausallaga ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤ ꯌꯥꯎꯈ꯭ꯔꯤꯁꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯅꯥ ꯃꯁꯤꯡꯁꯤ ꯆꯥꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯍꯪꯒꯥꯝ ꯈꯛꯇꯅꯤ ꯂꯩꯔꯤꯁꯤ ꯑꯇꯣꯞꯄꯗꯤ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯌꯥꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛꯅꯤ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯒꯤꯚ ꯑꯋꯦꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯖꯅꯤꯡꯗꯅ ꯃꯁꯤ ꯁꯦꯝꯕꯅꯤꯀꯣ ꯃꯌꯥꯝꯁꯤꯅ ꯂꯧ ꯈꯥꯎꯗꯣꯛꯈꯤꯕꯒꯤ ꯂꯣꯏꯅ ꯂꯩꯔꯦ ꯃꯁꯤ hangam karigumbu hunde yaw famni mana masing idum yawani yengbada nuaibani sumai tawdana ngasigi video sidi yamasu sanghalroi matang selo shinjage mayamna aigi give away gi program sida saruk yabiyu prize selo biyu duga makha tawa mayam gi do nuai nuai ba crime gi video khara thagat naba honna jage mayamna su support to biyu mayam gi support yawdana ai kem to bi yabanate masi higher thank you everyone.